Ma'am, good morning. Ngasi gi card ki message haipeta yeng minarasi ko card se na hana dum khaido thame haidi 1 2 3 ena ko haidi 1 khan ga daba natraga 1 khan doira 2 khan doira natraga 3 khan doira haibdo ko ado 1 khan ba mi nge gi hana yeng ase ko aduga si loraga haidi tips macha amaga ai haipetang pirak amu ko ado card number 1 Eight of Pentacles ko Eight of Pentacles se nangonda hojik haitare ko opportunities kumba haitare ko haidi nangonda thabak kumba lao haiba lei ko haidi anoba thabak natraga anoba kenoma haitare ko haidi noba afaba pot ama lao haiba lei nangonda aduga paisa nungsa matang da jo haidi paisa gumga income gumba khatang increase to haiba lei ko haidi nangi sale phangba khotba haitare ko samna haibada adu si se yamna dum positive oiba card ni ko adu ngasai gi aingonda lakadoriba pot se haidi kuina di leroi ko haidi nangna haidi mitna singba ma di am darkar roi haragadi phatlauna mangi bo oigada ba haitare ko pot se nangoda laktoriba thabak oiro kaino oiro ngasai gi haida offer opportunities kari kra mayam se khalaga leigano ko laagadi taplong lo ho ko sida leire ahambagi card se ko ani shubagi the full haina card am lai ko haidi somna thaba anobo ama kaino ma hoge haragadi hobibada akaiba kemta leite ko haidi sida thabak se howna haiba howena haragadi sida haidi hoi thaba ma horagadi kedang obstacles kumba lakpa haidi obstacles lakpa haragadi ups down leiba khotpa adumba mayam hai tare ko leidi leigani adu taraga su haidi nangna tawba matamda haidi mai pakani en haiba sida ko aduna tawjinga da haipetang thidokpa ma su yam darkar oi ko haidi nangna tawdori thabak to kaino thabak natraga mi hai tare ko haidi sigi mi se phabra natraga sigi thabak se haidi ketang research tokthokpa ma ahamba da haidi khuthadringe da poto aduna khara haipetang yengbiraga adugi matungda tawbada akaiba kem leite nangna hajik tawgedi chabyungna di khalle ba thabak se hai tare ko haidi somna khanbiri ba pot hai tare ko aduga card ahum khanang mi nge gina sida lere ko haidi hajik se thabak ti khotna ye phajana ko hotnaraga so haidi mai se pak pak tabagi type tum taw lebado ado mai di pakani ko mai di pakani wa su wa yamna haidi hakchang gi gari gi haraga so ko haidi paisang sa katang gi wa bu sunatana haidi hakchang su yam choktharam gani ko aduna sida kitang ko thabak yen thokpa matam mo mingonda khara khara haidi nangna imung manungi thabak ni haraga su imung manung nangna thanna haidi kani pangba mi dawna hai tare ko as ai haiba talle moida ai dum tawgeda na daina khanbe mota ko haidi hayo haidi si tawbiro na dum nusina hayo ko haidi ai thanda haide potlum do loina thangat pidaba hai tare ko aduga thabak se nangna hoji hotnari ba hai taga yumgi na tama mapan gi thabak amu harasi ko nangna hoji hotnari ba thabak se mai gi pakani soidana di mai di pakani ko aduga katang yade haibu khangalo mingonda mi ne am henjan hangano haidi leina ko nangi afaba do mingonda chance lo hon gono hai tare ko haidi ei do he simadi yade ko haibado moida khangan ba mayam darkar oi ko ado si sina card ki message leire ko aduga tips har se ko ngasi gi tips kamphoi gumba thabiram gani na yumda mayam haidi thada ba yauraga di thabiyo ko makharom thangba side ta hai tare ko kai gino hai matam da ko kamphoi se ngasai gi lei do sala amatung da kamphoi da haidi mangonda palakpa mahai hai tare ko mahai se kamphoi maruom da kyano yaudoi kaino kamphoi kyani mapum ma da hai tare ko mapum da yaudoi se maru chani natraga chani yankhai na harasi ko hadi aduga sigi maru mayam sina amamam amuk pambi amam oiraktoini na ko haidi aduna sida haidi afaba nungaiba prosperity abundance kali kra suguma mayam se haidi lanthum changa ko matamda multiply oiraga changa pa hai tare ko haidi aigi income dugi multiply oiraga changa pa hai tare aduna keno gumba hoi jaga leite na khalase ba jaga lai tragadi ka shukaide kagi makharom thangba site ta hai tare ko makharom thangba site ta photo gumba thetpiyo haidi kamphoi pambi gumba gi ko haidi thabam tasing na thabam leitragadi thabam leiragadi ka shukaide ko thabiyo ko aduga thabam leitragadi photo gumba thetpiyo ko haidi sigi aduga mu kamphoi gi masa sida ko haidi lakshmi phamme na hai ko sida akoina sum keno gumba akoina thengna ko matam da ko ado lakshmi gi masa sida akoina lakshmi ima se phamme habani na kamphoi gi masa se haidi thudi ega hai tare ko haidi thudi ega khitang kang halga kamphoi gi masa du ai gi wish to iba hai tare ko nangi wish to haidi aina pamme pot to iba hai tare ko adu do iraga thambi adu keno to manifest to yai ko sisimaga to yai akoina keno to matam da iraga kholaga dum thambi rena kaina ta aduga nangi wish to fulfill ora kan da ngasagi sise akoigi lebak ta natraga ising da gumba keno to thadabigi hai tare ko sida le ring asigi message se me thank you